ngasi akhoi na pangthok chariba si Swachh Bharat mission ki makha da pangthok chabani aduna akhoi ki pandam di as a common people lama oina toren mapan tariba miyo singna gyan tabiu haiba asi thamjage mamdi kaigino da pataw di toren mapan da tawriba mayam asi uchi makhun sajalakpa khosalakpa haibam lei aduna ising isang matamda masi akhoi tumna da bai phibam khok lei masi area si kakinate ayam bana toren mapan da leiba khudima adum nambun khangde imphal river khangde area khudimakta pataw di langthokpagi pochi mathong manong khangdana haiba tare chap chaba area amada tawbiragadi hen phagadabani adubu mafam chana tawdabana maram moraga ising isau kaiba khotpa pot amal lei aduna masi akhoi na gyan tasi mamdi karino da lai lai su lai kai da lai lai su haitaba je yaw awnadre ana hairiba lairik tu thabakta onthokpio madu akhoi certificate khaki poti madu kana den logjage ana akhoi ngahak matam kai thoga yunggi orasu adagi laikai gi orasu masi mateng tawsi haiba wafam se ai thamjage masi video asi kanagum amda atamnana tawjaba juna just malem imasi kansi haiba hadi climate change si adigi medik laigre akhoi khangnar bang aktani kalenda adigi medik sari base karigino haibda degradation of hana leijari miba koi nature gi environment gi ecosystem de kaithrak kone masi minani aduna akhoi honamina si matam charingai da masidagi kariguma kalhaudrabadi akhoi adigi mate awaba mayong narakani masi thengnari ba covid-19 khangde any disease khudima akhoi na semjaba ngaktani masi akhoi u thasi haiba posiju thamjage akhoi gi uji samur awang lakai mungbam jina koleba jaga jida akhoi gi samur lakai gi samur awang mamang toring khumang gi paring akhoi mungbam gi side ki toring khumang ji amol lakai jina pik thalle yengbada aki tu jungba ma poe machine usi makon sajalakpa fatawti lebaksi bibi loi puthaba khopa mayam yawnare ising charo kandati mayam huptena loi awaba degi nungaitaba haibam di loi polei fataba hauti haidokpa matamdaju turing khuman jigi leiriba jaga jigi uchi chi loidaba khaga lap lapna koi sasena haibada smonton konba jaga oiraga jung sai fatawti gi thachena 10 pilama khona semdri bhawdi koi isa isana fatawti haidokpaje mafam cha chana yengbiraga haidokpiba mai thadokpiba masi yaringdi tawbiu thachena haibada ising chawrpagi ju lakai ju manam namthiba haibam ju lakani masi thogai ko madamna manamji atki mati namthiba haibam ju poi masi laina tina ju mayam polokani karwe lakai na bu sida uriba yum tarifing je sigi manam hajina khang bu ngamdre aduna yaringdi khoi masem je amata kana ju nati amma khoi masem ni khallaga asawba leitai ju digi soigiba le khoi ngangbada soigiba yawda ju noi mayam na ngakpiu tawri thabak se lubu nanba na lekai jigi lamdam jigi wanadi yamna phaba hai tare ko masi yam pam jaba hai usi makon sari ma makon usi makon ni si fatawti gi jaga jigi turing khumang gi sigi paring je turing khuma mathak sida usi makon sajale masina karai de solakani hayeng sing chawrakan de thena khoi isfut phauba khopa mayam lakpa yai masi yaringe di parja mayam na masi jaga jigi khoi gi sai jaga sida ju pusan bibi na tabida si tawriba mayam je khoi lakai sida aishar di na koliba jaga sida khoi member ju yauri khoi gi mayam yingbiu tawriba mayam je si turing khumang si mathak sida hauriba mayam jina sagi leiriba lebak si ramna Maji member akhoi gi social worker silang ibu 1 number 3 jigi turing khumang gi mo liba mungpham na kol mungpham ni asisina mungpham ni adu sida mathak sida phatawti mayam to je khoi hemalakpadigi khoi na ta sen hayeng digi chi thelani
चे थेलानी मजु नोटिस हम थेचगनी थेचब मतमजिदा छिन मदुगी मखा ताना फता हौदी जी यारेंगेदि कोई मरों पांग इसिलिना कोई पैसा लवजु अमता हिदो फिदना बजु मयामदा नुगुना हाइजरी अदुना वीडियो से मसी अखोई फजई हाइबगी नत्रगा मसीदे मयाम नुंगसिनबगी दमकता ने हाइदुना अखोइना तौजब नसदे मसी काइथरगलिबा एनवायरनमेंट की पोसे मसी कनिंगबगी वाखलोंदा तौजबनी मसीदा अमगा अमगा मतेंग कोऑपरेट तौनजिको अदुना मसी अखोई हाइरगा आई मतंग असिदा लोसिनजरगे अदुना अखोई अमगा अखोई आइना हाइजनिंगबदी मसी मयांगी कमन सेंस हाइगद्रा मसी तोरे मपान तारिबा मियोसिंग अयामना मसुम तौरिबजे मसी तौबिगनु मसी एरिया जी खक नते अखोइना सचरुब थेंगनजरुबदा एरिया खुदिमकी तौई अखो उजरे मयामनसु उबिरंगनी मसी तौबिरनु मसी आबन मिसिदगी करिगुम मस वीडियो असिबु येंबिरगा मसी मसी तौबिरनु हाइबा वाफुमजे थमजगे दा होने थेलरदी हायो